Kanglei News ki nungtilgi pau yengbiriba pumnamaku Roma ilangbamna ikoknona kurumjari. Myanmar da Kuki terrorist singna Manipur gi lalhauba singda CHATARKPA lal. Manipur gi lalholup singna Kuki terrorist kuntragi mathakta HENNA nongmai kuntra fangle. Haukiba 2023 gi May 3 dagi Kuki terrorist singna Manipur da MEITEI singbu maru pangna muthanaba CHATARKIBA lan aduda external force amadi external aggression yawi haina phongdorakiba leiragasu. Bharat Lengakna Thausadana Amadi Kangchinadana Lerakiba Dungasidi Mayek Senglakle Kuki terrorist singna Manipur da MEITEI singbu muthanaba honakiba adugi makata rakoina Myanmar da base Tauraga Lairiba Manipur lalhauba singdasu KNAB KNF amadi PDF ki kangbuna leptana attack Twrakli Myanmar da Lairiba military junta lenga ki mayokta lan horiba kugi kangbu singa kusamnaraga Kuki terrorist singna Manipur gi lalhauba singda Kuthabagi tabakti leptana CHATARKIBani Myanmar ga tainana Lairiba Ukhrul amadi Kamjong district ki mafam singda Kuki terrorist kaya makoigi base camp hangduna leibaga loinana makoigi sakta pumna makanagumba santi leiba kangbu singna piraga leiri Press na fangba source naman hai haukiba numit karanigi mamangdagi hauna Myanmar manungda CHATARKIBA Kuki terrorist singi attack adu Manipur gi lalhauba singna hangama thakta ngakthongnaba honai Kuki terrorist singda Pera Commando singna chauna mateng pangle haibagi wafam su phongdokpa leiri pumnamasi oiduna su Manipur gi lalhauba singna Kuki terrorist singbu thengnaduna ngasi fawda Kuki KUTLAI paiba mioi kuntragi mathakta HENNA ngasi ayu anganbadagi hauna Ukhrul gi Namli area da Kuki terrorist singna akanba attack CHATARKPA PLA gi lanmi singa yamna chauna kuthoknaki maduda Kuki terrorist mapan hatpaga loinana nongmai mapan su recover tawba ngamki hairi drone bombing hakchangda changlamba bom machet ki wafam NIA na puthorakre Haukiba sahi ki September amada Imphal West District ki Kautruk amadi Kadangbanda Kuki Militants haina chingnaba singna drone dagi bom thadarakpa amadi nongmai kapsilakpa thaudoka mari leinana Asokpa amadagi fangkiba bom machet ka mari leinaba machak sing puthokpagi ayaba court pikre bom machet fangkibaga mari leinaba ses memo amadi audio recording na chingba drone bombing ga mari leinaba sing court ta lokhatpagi ayaba pibinaba NIA Manipur na Special Court NIA Manipur da Lankhalaki Haukiba Jahi 2024 gi September amada Kuki Militants haina chingnaba singna Kautruk amadi Kadangbanda thangnana leiba Kangpopi district ki chingthaktagi drone sinaraga bom sing thadarakpaga loinana nomai kapsilakpadagi paumi yauna mi kya soki amadi sahi 38 rongi mauna ama siraga mahaki sahi 8 ngairibi machanupi na sokibani thaudok asigi matangda lamchang police na case ama lokalaktuna Thijilaklabasu India government ki Ministry of Home Affairs na khangalakpadagi NIA na nauna case lokatuna thijinbagi thabak CHATARKIBani volunteer oina recruit tawkraba Myanmar gi lalholupta yaholambagi damakta Kuki masel yamna sauna unkanaba thoklei Kuki singtagi oiba legislature yawba tonganba administration gi demand taliba Churchanpur da base tawba CSO Indigenous Tribal Leaders Forum na Manipur da thokliba irang asigi damak Kuki gi khulsingbu ngakchenabagi damaktani haiduna United Tribal Volunteer haina mingthonba KUTLAI paiba organization ama linkhatuna masing yamlaba Kuki nahasingbu volunteer oina recruit tawkraga Myanmar gi lalholup amada yaholambagi damak Churchanpur da leiriba Kuki masel gi marakta yamna chauna unkanaba thokle hairi thajaba yaba press na fangba paw amana hai Manipur da thokliba irang asigi damak ITLF na Kuki furuki inkhalakliba naha Chanipan rom volunteer oina recruit tawki hairiba Kuki volunteer sing adu makoigi imung manunggi mioi sing khangandana makoibu Myanmar da thaduna Kachin Independent Army da training pihanki adubu ngarang Myanmar gi Sanghain region da leiba Minthar da Myanmar junta gi lanmiga Myanmar da base tawba Kuki KUTLAI paiba singi marakta yamna chauna khotongnabagi thaudok adu da Churchanpur gi thingkhang paidagi Saikotin site khongsai koba naha ama Myanmar junta lanmigi khuda leikidre hairi Kwakaitel 360 dagi update khara lokhatsage Ngasisu Leppa Leitana KNAB amadi athoba sing lanthengnari KNAB gi maikaidagi drone bombing CHATARKLI athoba singi dama isor kurumbiu Speaker halakre observer heyeng thunglaba yai Union Home Minister Amit Shah unaraba matung Manipur Legislative Assembly ki Speaker Thoksom Saityabar ngasi numinang wairam Imphal da thunglakre BJP gi legislature sing gi marakta leiriba nungainadaba sing yengsinaba observer heyeng thunglaba yai thajaba yaba mafamdagi fangba pawna hai Union Home Minister Amit Shah na Manipur gi BJP gi legislature singi marakta leiriba khenaba mot singi matangda khangdonanaba Lok Sabha gi MP su oiriba Sambit pai Manipur da observer oina chananaba khangankiba leikre numit humni fawbagi manungda mahak Imphal da chananaba khangankibani mahagi achinba mayam ama leiraga su ngachi nongma nini sigi manungda mahak Imphal da lakadauri
ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯊꯨꯡꯂꯒꯗꯧꯔꯤꯕ ꯁꯕꯤꯠ ꯄꯥꯏꯅ ꯏꯝꯐꯥꯜ ꯌꯧꯔꯛꯂꯕ ꯇꯨꯡꯗ MLAꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯅꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯦꯟꯄꯦꯟꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯒ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯒꯗꯧꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯟꯇꯔꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯀꯅꯤ꯫ ꯍꯧꯖꯤꯛ BJP ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕꯗꯧꯅ ꯂꯩꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLA ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ꯫ ꯑꯣꯕꯖꯥꯔꯚꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯃꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯊꯣꯔꯛꯀꯗꯧꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫